Afganistan amasung Pakistan gi oiba lanfam asisu loisinba hek nairoidauri. Afganistan laingaki maikei athuba matamda atopa foreign gi investment lakpa laktaba laiba asigi oina leiriba company singna maruiba role lauduna. Pakistan dagi Afghanistan fawruba matungda Pakistan da amuk maruiba city kya amadu ising supply tawriba Kannar hairiba turen asigi matakta achauba dam ama sanabagi damakta tabasing paikatuna lakadoriba matam asida Afghanistan hairiba country asigi maikei Pakistan gi oiba ising asi control taunabagi damakta khongthangsing saksilakraba matungda Pakistan gi maikei karigumba hauzik sanariba peace gi oiba wari asida mai pakpa ngamdaba taragadi hauzik Pakistan hairiba country asigi maikei open oiba war amakak suksoi soiduna thengnarakpa yana leire haiba gi oiba yamna kanba warning sing thamli masigi matungda nakalani maki oiba luchingba sing hauzik Turkey da amuk chatduna peace gi oiba mifam asi second round gi oiba amagasu pangthokadauri Afghanistan amasung Pakistan hairiba country ani sigi oina laikiba conflict aduda aduki matik yamnaba lanmisingdagi hauraga makhal makha kayagi oiba misam fawba asi ana yamna chawba nangkraba matungda Qatar ana mediate tawduna doha hairiba mafam asida nakalani maki oiba musing asi punna faminaduna peace gi oiba wafam amakak yanakhibani madugi mangzaunana pung nifu gi oina lauthukiba ceasefire adubu thugairaba matungda Pakistan gi maikeidigi mifam adu famdingagi mangzaunana airstrike chathakibagi oiba thaudok laikhraba matungda ceasefire porakhiba asina Taliban gi oina leiriba Afghanistan gi side asida miyam gi oiba penadaba khada adumak uba fangki hairiba wafam adu khak nattana Yanakiba peace gi oiba agreement aduda nakal animaki maikeidigi country amana amagi oina leiriba territorial integrity asibu ikai khumnagadabani haiba wafam adu lakpa matamda hauziki oina leiriba durai line asina country ani sigi oiba ngamkhai oiba base ama oiduna yanakiba wafam aduda Afghanistan gi oina leiriba miyoi kya amagi maikeidigi makoina durai line asi asengba ngamkhai nate British singna yeksilambani haibigi oiba issue asi leibani amna chawba yaningdabagi oiba kholausing lakbadagi Hauzik Taliban gi oina leiriba Afghanistan laingakitasu yamna chawba pressure sing leibada nattana country ani asibu peace poraknabagi damaktani haiduna mediate tawkhiba Qatar hairiba country asigi maikeidigi peace gi oiba agreement aduda fawba semdok semjil lakbadagi nakal animaki maikeidi sign tawnakriba peace gi oiba wafam asi kayamuk yamna kuina chatkadoribano haibagi oiba wahangsing thorakhibani adubu hairiba issue adu leikraba matung asida hauzik nahaunana Turkey da amuk nakan animaki oiba luchingmasing faminagadoriba asida madugi oiba solution oiba yaba karigumba khara laknabagi damakta khanaraba yai Mifam asigi mangzaunana Pakistan gi defense minister oiriba Khwaja Asif ki maikeidigi hauzik Taliban gi oina leiriba Afghanistan side gi peace pamagi oiba karigumba wafam khara uba fangi Maramaduna pangthokadoriba mifam asida peace porakpa yabagi oiba nakal ani nasya sinnaba yabagi oiba wafam adu lakpa yai haibagi oiba thajaba adu phungdokli karigumba hairiba mifam asidasu peace gi oiba wafam asi lakpa ngamdaba taragadi country ani sigi oiba directly open oiba war amakak lakpa yai haibagi damakta mahaki maikeidigi Afghanistan gi side to warning tawri Turkey da pangthokadoriba Afghanistan amasung Pakistan gi oina leiriba luchingmasing asigi oiba mifam asida leiriba conflict asigi karamba mayonda lakpano haibadudi punnangai binalasi Karigumba pangthokadoriba mifam asida solution oiba yaba wafam ama laktaba targidi tasengna Afghanistan amasung Pakistan gi oina leiriba country ni sigi oiba open war ama lakpa taragidi hauziki oina leiriba military gi oiba strength asi yengba matamda Pakistan gi maikeidagi Afghanistan de aduma khara lakchagani Taliban gi oina leiriba Afghanistan gi oina leiba lanmising asi aduki mati yamna well trained oiraba lanfam kya ama thengnarakba experience leiba kangbu oizaba taragasu Hauzik country asi gi oina leiriba military gi oiba fibam asi Pakistan ga changamnaba yaroi Pakistan hairiba country asi gi maikeidi khwaidigi maru oina air superiority leiba makoi gi oiba fighter jet sing leiba missiles sing kapselakpa matamda Afghanistan gi maikeidi gi matibu defend tawnabagi damakdi air defense system sing leitabasina maram oiduna yamna chawba Pakistan Afghanistan gi oiba mangjaba sing su soiduna leiyini kangbu kayamagi maikeidi gi mateng panglakpadi yai tawbutubu Afghanistan hairiba country asi Pakistan ga lanthengnaba ngambagi open war ama thengnaba ngambagi hauzik forward capabilities adu forward leitri Mathangna US President Donald Trump asi hauzik South amasung Eastern thangba Asia gi oiba country sing gi oiba khongset ki damakta thorakre Magna lagriba khongset asigi marakte refueling process ama oina Qatar hairiba country asida maki plane asi landing tawraba matungda Qatar gi prime minister yauna mako gi oiba luchingba sing asi unaraba matungda hauzik leiriba Gaza gi oiba ceasefire gi fibam asi yengsinkre Pangthokriba mifam adu loikraba matungda US President Donald Trump ki maikeidigi hauzik leiriba situation asi yengduna Hamas hairiba organization asigi mathakta anauba warning amasung anauba deadline sing thaduna thamlamle
Israel amasung Hamas ki oina leikiba lanfam adu loishinduna ceasefire asi porakpada ihan hanba oina yanakiba condition madudi nakal animaki maikei di hostage sing release tawnaba aduga thawai yaudraba asiba haksang sing hostage oina fakiba sing adusu pithoknaba haibagi oiba wafam asida hauji fawba Israel gi oiba hostage sing Hamas sing na fajinkraba matungda leikidraba thawai yaudraba haktang sing pithoktan hauji fawba leiriba sing adu athuba matamda pithokadabani haibagi oiba pressure ga loinana 48 hours ki oiba anoba deadline amamuk tharamle hauji Gaza gi oiba ceasefire gi ahanba phase hostage sing release tawnabagi oiba wafam sing asida yanaduna process asi yamna kanadi changsili tawbadaba nakal ani maki maikei digi amana amabu thajadaba karigumba thongdo ama hek thokpa matamda achouba lanfam ama thokpa yabagi oiba akiba amaga ngasisu adumak leiribani masigumlaba matam asida Hamas na fajin kiba Israel gi oina leiriba hostage sing adu gi oiba thawai yaudraba haksang sing adu maru oina Red Cross ki maikei di hona dun exchange tawnabagi oiba thabak sing asi tawjaba taragasu hauji Gaza hairiba mafam asi Israel na chathakiba air strike amasung bombing na maram oiduna akai atoitana thallaba mafam ama oibanina makoina fajinduna thamkiba Israel gi hostage asiba sing adu gi oiba haksang adu thibada adu kimatik yamna wagani matam khara changani haiba wafam asi adumak phongdoktuna lakibani hairiba matam sing adu lauraba matungda fawba hauji fawba pithoraktre maram aduna hauji Hamas gi maikei digi pithoraktriba hostage sing asi Israel gi maikei digi taseng na akai atoi sing da thiba wabagi damakta natte karigumba atopa lalong ama yaurabra haibiki oiba wahang amakak hauji yamna kanna hanglaklibani masida sunatana hauji Hamas hairiba organization asina Trump ki maikei digi puthораkiba peace plan aduda yaukiba wafam sing adugi tayonaba mong amakakta yamna openly khulai sing paiduna thoraklaba matungda Gaza hairiba mafam asida miyoi kya ama hatpagi oiba thodok sing lakpasina hauji leiriba peace process asi mai paklibra haibigi oiba wahang amasu leiri masigumlaba maram kayasing asinani hauji US President Donald Trump ki maikei digi mahagi South East Asia gi oiba khongsat asi chatringai gi mangjongna marakta refueling oina Qatar hairiba mafam asida laklaba matungda Gaza gi oina leiriba ceasefire asi kayamu yamna mai paklibage haibasi yengsilaba matungda Hamas hairiba organization asida yamna chawba warning amakak tawramlibasi hauji Israeli Prime Minister Benjamin Netanyahu gi maikei regi Hamas na Israel gi oina fajin kiba hostage kayama gi asi bhaksang sing thiba phangde haiduna pithoraktriba asida hauji search operation gi oina chathariba operation sing asida Israeli site gi makoi gi oiba team sing tharabagi damakta sem saba loire haibagi oiba wafam sing phongdok gi tawbatabu hauji fawbi gi oina di Israel gi maikei gi sem saduna thakiba team sing adu Gaza da changhandabagi oiba wafam amada adumak leiri madudi Hamas hairiba organization asigi maikei gi Israel gi mateng yaudaba taragasu laikhidraba asiba sing adu gi oiba hakchang sing adu thiba ngamgani haibagi oiba wafam asi phongdoktuna athingba ama leibanini hauji Israel hairiba country asigi oinasu Benjamin Netanyahu gi leiriba lenga asida ceasefire porakpagi oiba pressure sing asigi marakta khwaidigi maru oina hostage sing asigi family gi oiba protest sing asi hauji fawba leptri hingna thadorakraba hostage gi oiba family sing kaya amadi haraukta yamna matam kuina uba phangludraba imung manung gi oiba miyosing aduga leibinakiba taraga hauji su asiba haksang oina fawba phangdriba hostage gi oiba family kaya ama laktuna makoi gi oiba poster banner kaya ama puthokuna Tel Aviv hairiba mafam asida yamna chawba protest ama chathaduna hauji leiriba Benjamin Netanyahu gi oina leiriba Israel lenga ki maikei digi hostage release tawnaba hostage exchange tawnaba gi oiba khongthang asida khare hena thawai yaushinna kupsinna yengsilaba matungda atuba matamda pangthoknabagi damakta yamna kanba ihausing leiri